Laibasigi Prime Minister Narendra Modi ngasi chahi humbudamathoi sure luchingba sigi mapo kumonga mari leinana Bharatiya Janata Party Yuva Morcha Manipur na simduna Seva or Samarpan haiba numit kun chathagadaba campaign ama haudokre. Prime Minister Narendra Modi na haukiba chahi tareta paikhatkiba thabak thoram sing miyamda khanganabagi pandamda campaign asi haudokibani. Assam State na chahi mari thangna na leba sida nupi singi mathakta crime chathaba khwaidagi wangba state oiri haina National Crime Record Bureau gi Crime in India 2020 gi report ta hairi. Assam da yumpan labi nupi lising taramathoi rom nupa mayum gi imung manung singna od naibegi thabak chathari haina report asida yauri. CPIM gi veteran leader amasung Tripura gi state committee gi secretary Gautam Das COVID-19 amaram oiraga lekidre chahi humbura suraba Gautam Das Kolkata gi private hospital amada lakanaba ngamdana lekidabani hari amaromda Mizoram gi Rajya Sabha MP K Vanlal Vena COVID-19 positive oire hari chahi yankhaimathoi suraba Mizo National Front MNF ki luchingba si Delhi gi Chanakyapuri da leiba Mizoram house ta isolation da leiri hari. India gi apunba COVID-19 active case ki masing lakh ahum lising kontra mapan ga yankhai taruk dar leiri. Haukiba pungkun marida COVID-19 gi anoba active case lising kontra mari jamri ga subna gi ahum report tarokhi aduga recoveries na lising kontra taret chamapan ga yankhai report tarokhi. India gi miyo apunba koti humbudra taret lakh kun mari gi mathakta COVID-19 gi vaccine kapthokre. Ngarang September gi tang tara tarukta Manipur gi miyo punba lising ahum chamaga maripudra mangana COVID-19 gi vaccine kapthokre masigi manungda miyo lising ani chatruka kontra tarukna Covishield gi ani suba dose kapthokibani duga miyo tara manga mana Sputnik vaccine gi ahanba dose kapthokre. Ngarang inumidang waram pung taruk 2019 da Guwahati da thokiba grenade attack ki case kamari leinana National Investigation Agency NIA na law na thinkraba Alpha I gi luchingba Paresh Barua amasung atopa kadar mari gi mathakta Guwahati da leiba special court amada IPC amadi UAPA ki makhada supplementary charge sheet file tawkre. Guwahati gi RG Barua road ta leiba shopping mall amada 2019 gi June gi tang kunma panda thokiba bomb blast aduda miyoi tarani thoi aso apan nangkibani. Alpha I gi luchingba Paresh Barua na bomb blast asi makhoina thogan kibani haina phongdokre haina NIA gi official singna hari. Assam Rifles amasung Mizoram Police ki apunba kangbu amana Myanmar macha ani nongmai amasung atei khulai ga konana fagat khre. Mizoram gi Longtlai district ki manung chanba Indo Myanmar border da leiba light lang manakta apunba security operation chathabada fagat pangam ki bani hari panbaya badi Myanmar macha lising taramathoi gi mathakta Mizoram gi tongan ba relief camp singda Myanmar da military gi namfu sashon lakpadagi changjafam lawduna leiri bani. Security amasung Nagaland Police ki apunba operation chathabada NSCN IMG kadarni haiba nupa ama Nagaland ki Dimapur dagi fagat khre. Faraba MOS dagi magazine yauna 9mm gi pistol ama kapayariba nongmai maru mari amasung paisa lupa lakh ama lising kunmapan ga chamri homgat khre. Ikato sumi kauba chahi kuthra tari surba nupa asi East Police Station Dimapur da sina khre hari. Assam gi lengak nang class 10 gi mahiroi sing gi oina September gi tang kundagi school hangnaba warep lokre. Assam gi Education Minister Ranoj Beguna wafam asi fonggoraki bani class section amada mahiroi kuntra dagi henna famaloi hari amaromda Nagaland lengak nasu class 5 dagi class 10 fawbagi mahiroi sing gi damak rural area da leba school sing September gi tang kundagi hangba yabagi ayaba pikre. Chahi asigi October thada Dubai da pangthokadoriba T20 World Cup asi loireba matung India gi cricket T20 gi captain gi form thadoknaba warep lawre haina Virat Kohli na Twitter gi khutang da miyam da khangalakli.